ꯁꯦꯜꯍꯣꯡꯕ ꯈꯣꯜ ꯈꯤꯇꯪ ꯀꯜꯂꯞꯅ ꯌꯥꯔꯦ ꯇꯥꯁꯧ ꯑꯐꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯅ ꯈꯔ ꯑꯃꯗꯤ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯨꯜ ꯑꯁꯤ ꯆꯥꯎꯈꯠꯄ ꯃꯤꯃꯥꯟꯅꯕ ꯉꯝꯒꯗꯕꯅꯣ ꯀꯥꯟꯅꯗꯦ ꯇꯥꯁꯧ ꯍꯤꯔꯝ ꯑꯁꯤꯗ ꯇꯥꯁꯧꯒꯤ ꯃꯣꯠ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯒꯅꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯄꯗꯒꯤ MLA ꯑꯗꯨꯅ ꯊꯦꯝꯖꯤꯟꯕ ꯁꯥꯔꯗꯨꯅ ꯀꯔꯤꯅꯣ ꯅꯆꯤꯜ ꯅꯥꯎꯒꯤ ꯃꯑꯣꯡꯁꯤꯕꯣ ꯁꯦꯜꯍꯣꯡꯕ ꯅꯌꯥꯝꯕꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯗ ꯈꯟꯖꯕ ꯅꯌꯥꯝꯕꯅꯤꯅꯦ ꯁꯃꯩꯔꯥꯡꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯌꯦꯡꯉꯨ ꯍꯩ ꯁꯃꯩꯔꯥꯡ ꯑꯩꯗꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯑꯃ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯩꯒꯤ ꯑꯋꯥꯕꯁꯤ ꯂꯩꯍꯟꯗꯅꯕ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯑꯗꯨ ꯇꯧꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯨꯞꯅ ꯀꯔꯤꯅꯣ ꯐꯒꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯇꯥꯔꯦꯗꯅ ꯉꯁꯤ ꯈꯛꯇ ꯈꯟꯅꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯪꯁꯨ ꯅꯕꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯧꯅꯦ ꯏꯕꯨꯡꯉꯣ ꯁꯃꯩꯔꯥꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯐꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯇꯥꯔꯥꯝꯅ ꯎꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯂꯕꯗꯤ ꯑꯀꯟꯕ ꯏꯍꯧꯔꯛꯀꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯁꯤꯗꯒꯤ ꯁꯃꯩꯔꯥꯡꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯎꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ MLAꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕꯤꯍꯧꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯕꯤꯅꯤꯡꯗꯕ ꯏꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯂꯧꯔꯤ ꯌꯨꯝꯐꯝ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯂꯣ ꯁꯃꯩꯔꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗꯣ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯂꯦꯞꯈꯠꯅꯔꯛꯇꯨꯅ ꯁꯃꯩꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯃꯤꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ MLAꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯁꯦꯜꯍꯣꯡꯕ ꯃꯈꯣꯏ ꯈꯔ ꯈꯠꯇ ꯉꯥꯏꯍꯧꯏ ꯑꯁꯨꯝꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯍꯟꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡ MLA ꯅꯣꯗꯤꯌꯥ ꯆꯥꯅ ꯁꯦꯜꯍꯣꯡꯕꯗ ꯁꯦꯜꯍꯣꯡꯕ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤ ꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯑꯗꯨꯃꯛ ꯄꯤꯗꯨꯅꯇ ꯂꯩ ꯑꯩ ꯃꯥꯒꯤ ꯃꯊꯛꯇ ꯊꯕꯛ khara ꯇꯧꯕ ꯄꯥꯝꯃꯤ ꯃꯁꯤꯗ ꯁꯦꯜꯍꯣꯡꯕꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯃꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇꯃꯛ ꯌꯥꯏ MLA ꯅꯣꯗꯤꯌꯥ ꯆꯥꯅ ꯈꯪꯗꯦ ꯃꯥꯅ ꯐꯅ ꯑꯌꯦꯠꯄ ꯄꯤꯔꯕꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯤ ꯄꯥꯏꯈꯠꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯀꯥꯟꯅꯕ ꯂꯧꯍꯧꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪꯅ ꯅꯌꯥꯝꯕꯁꯤ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯃꯥꯒꯤꯁꯨ ꯁꯤꯌꯥꯔ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏ ꯌꯥꯗ꯭ꯔꯒꯅ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ MLA ꯑꯗꯨ ꯆꯠꯈ꯭ꯔꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ प्रजाꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯑꯋꯥꯊꯦꯜ ꯃꯥꯏꯀ꯭ꯔꯣ ꯍꯥꯏꯗꯜ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯔꯤꯕ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯅꯔꯣꯜꯗ ꯂꯣꯟꯅ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯤꯕꯅꯤ ꯁꯃꯩꯔꯥꯡꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯃꯥꯡꯗ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯑꯗꯨꯃꯛ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯂꯕꯗꯤ ꯁꯔꯀꯥꯔꯅ ꯃꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯔꯛꯀꯗꯧꯔꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯇꯝꯅꯅ ꯃꯤꯌꯥꯝꯗ ꯌꯨꯝ ꯇꯥꯟꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯌꯥꯅꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯋꯥ ꯍꯥꯏꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯦꯜꯍꯣꯡꯕꯅ ꯃꯌꯥꯝꯕꯗ MLAꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯣꯗꯤꯌꯥ ꯆꯥꯅ ꯍꯥꯏꯔꯝꯕ ꯃꯥꯒꯤꯁꯨ ꯁꯤꯌꯥꯔ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯊꯕꯛ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯁꯦꯜꯍꯣꯡꯕꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ ꯁꯃꯩꯔꯥꯡ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯥꯎꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯁꯃꯩꯔꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯅꯪꯒꯨꯝꯕ ꯃꯤ ꯅꯠꯇꯦꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛ ꯆꯝꯖꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯇꯥꯅꯕ ꯈꯛ ꯁꯤꯟꯒꯅꯨ ꯁꯦꯜꯍꯣꯡꯕꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯚꯥꯞ ꯑꯃꯔꯣꯝꯗ ꯆꯠꯈꯤꯒꯗꯧꯔꯤ ꯑꯁꯨꯃꯥꯏꯅ ꯑꯐꯕ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯁꯨꯝꯕꯤꯔꯕꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯩꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯃ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯈꯨꯜ ꯑꯁꯤꯅ ꯆꯥꯎꯈꯠꯄꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯄꯥꯝꯕꯤꯗꯕ꯭ꯔꯣ ꯁꯃꯩꯔꯥꯡꯅ ꯁꯦꯜꯍꯣꯡꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯃꯩꯗꯤꯅꯦ ꯁꯦꯀꯦꯟꯗꯔꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯆꯤꯟꯖꯥꯛ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯇꯨꯅ ꯏꯕꯣꯛ ꯊꯥꯛꯄꯤꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯉꯥꯅ ꯊꯥꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯂꯒꯅꯨ ꯑꯩ ꯋꯥ ꯉꯥꯡꯍꯜꯂꯒꯅꯨꯀꯣ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯅꯝꯗꯨꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩꯁꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯔꯒ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ MLA ꯁꯥꯍꯦꯕ ꯑꯗꯨꯗ ꯇꯝ ꯃꯌꯥꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯦꯜꯍꯣꯡꯕꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯊꯥꯒꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯦꯜꯍꯣꯡꯕꯒꯤ ꯅꯨꯄꯤ ꯑꯄꯟꯕꯤ ꯑꯗꯨ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯤ ꯁꯦꯜꯍꯣꯡꯕꯅ ꯀꯥ ꯑꯗꯣꯝꯗ ꯆꯪꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯗꯣꯝꯕꯤꯁꯨ ꯁꯤꯡꯂꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯆꯤꯡ ꯒꯥꯡꯂꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨ ꯑꯗꯨꯁꯨ ꯃꯪꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ
ꯑꯗꯨꯕꯨ ꯁꯦꯂꯣꯡꯕ ꯑꯃꯗꯤ ꯁꯥꯃꯩꯔꯥꯡꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯅꯥꯎ ꯅꯤꯄꯥꯒ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯏꯕꯨꯡꯉꯣ?" ꯁꯥꯃꯩꯔꯥꯡꯅ, "ꯏꯃꯥ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯣꯡꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗ ꯈꯨꯠ ꯐꯥꯎꯕ ꯊꯥꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯋꯥꯌꯣꯡ ꯆꯥꯔꯣꯏꯗꯣꯔꯤꯀꯣ ꯏꯃꯥ? ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥ." ꯂꯥꯟꯁꯤꯡ ꯀꯥꯡꯂꯨꯅ, "ꯐꯔꯦꯁꯤ, ꯇꯣꯛꯄꯤꯔꯣ. ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯐꯠꯇꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯤꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯅꯤꯌꯦ." ꯂꯥꯟꯁꯤꯡ ꯀꯥꯡꯂꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯟꯕꯤꯅ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ? ꯃꯍꯤꯛ ꯆꯪꯕꯒ ꯑꯥꯏꯗꯤꯌꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ. ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯐꯅꯕꯅꯤ, ꯌꯥꯏꯐꯅꯕꯅꯤ. ꯌꯥꯗ꯭ꯔꯒꯅ ꯆꯥꯎꯈꯠꯄ ꯉꯝꯗꯗꯅ ꯈꯨꯜ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯇꯥꯔꯦꯗꯅ." ꯂꯥꯟꯁꯤꯡ ꯀꯥꯡꯂꯨꯅ, "ꯏꯅꯥꯎ, ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯨ. ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯂꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯨꯝꯕꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈꯤꯒꯗꯧꯔꯕꯅꯤ, ꯑꯗꯨꯁꯨ ꯃꯩ ꯈꯔ ꯈꯛꯀꯤꯅꯤ. ꯑꯁꯤꯒꯤ ꯑꯃꯥꯡ ꯑꯇꯣꯡꯗꯣ ꯅꯤꯡꯊꯤꯅ ꯈꯜꯂꯣꯜꯂꯨ. ꯑꯗꯨꯒ ꯍꯤꯔꯝ ꯑꯁꯤꯗ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯀꯔꯤꯒꯤꯗꯃꯛꯅꯣ ꯊꯋꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯏꯆꯦꯗꯤ ꯆꯞ ꯆꯥꯅ ꯈꯪꯏ." ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯄꯟꯕꯤ ꯑꯗꯨ ꯈꯔ ꯁꯥꯎꯅꯤꯡꯅ, "ꯍꯦꯔꯥ ꯏꯆꯦ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯕꯤꯅꯨꯗ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯗꯤ ꯆꯥꯎꯈꯠꯄ ꯄꯥꯝꯖꯗꯦ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ. ꯑꯗꯨꯅ ꯏꯆꯦꯒꯤꯗꯤ ꯍꯦꯟꯅ ꯄꯛꯆꯩ." ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ, "ꯇꯣꯛꯑꯣ ꯌꯥꯔꯦꯅꯦꯍꯦ ꯅꯈꯣꯏꯕꯣ. ꯏꯃꯧꯁꯥ, ꯅꯨꯃꯤꯗꯥꯡꯅꯤꯅꯤ ꯍꯧꯖꯤꯛꯁꯦ. ꯂꯩꯀꯥꯏ ꯇꯥꯈꯤꯅꯤ. ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯦ." ꯃꯅꯦꯝꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯔꯝꯕꯗꯨ ꯇꯣꯛꯅꯈ꯭ꯔꯤ꯫ ꯑꯄꯟꯕꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯅ, "ꯕꯕꯥ, ꯕꯕꯥ, ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯁꯦ. ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯌꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ. ꯕꯨꯕꯣꯛꯀ ꯑꯩꯈꯣꯏꯉꯩ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯃꯤꯟꯅꯔꯨꯔꯁꯤ ꯕꯕꯥ." ꯂꯥꯟꯁꯤꯡ ꯀꯥꯡꯂꯨꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ, "ꯐꯔꯦꯁꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯨꯔꯒꯅꯨ. ꯏꯃꯨꯡꯗ ꯆꯪꯂꯒ ꯆꯥꯛ ꯈꯔ ꯑꯃꯨꯛꯇ ꯆꯥꯊꯣꯛꯄꯤꯔꯨ ꯂꯥꯎ. ꯉꯁꯥꯏꯗꯒꯤ ꯃꯤꯇꯤꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯆꯦꯟꯕ ꯆꯣꯡꯕꯗ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ. ꯏꯕꯦꯝꯃ, ꯅꯪꯁꯨ ꯕꯨꯕꯣꯛꯀ ꯆꯪꯃꯤꯟꯅꯔꯛꯂꯣꯀꯣ. ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯂꯒꯦ." ꯄꯦꯅꯨꯅ, "ꯍꯣꯏ ꯏꯃꯥ, ꯕꯨꯕꯣꯛ, ꯕꯕꯥ, ꯁꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ." ꯃꯕꯣꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯍꯣꯏ ꯍꯣꯏ, ꯆꯪꯉꯁꯤ ꯆꯪꯉꯁꯤ. ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯆꯪꯉꯁꯤꯗꯅ." ꯁꯥꯃꯩꯔꯥꯡꯅ, "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯥꯟꯁꯤꯡ ꯀꯥꯡꯂꯨꯅ ꯃꯄꯨꯔꯣꯏꯕꯗ, "ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯃꯗꯨꯒꯤ ꯍꯥꯞ ꯏꯌꯔꯂꯤ ꯑꯦꯛꯖꯥꯝꯗꯣ ꯉꯁꯤ ꯍꯥꯏꯗꯣꯛꯄꯅꯤ." ꯁꯥꯃꯩꯔꯥꯡꯅ, "ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤꯕꯣ?" ꯆꯥꯛ ꯆꯥꯔꯤꯕ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅꯦ? ꯕꯕꯥꯗꯤ ꯉꯁꯥꯏꯗꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯕꯁꯤꯗ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯏ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯏꯗꯅ." ꯃꯁꯤꯗ ꯂꯥꯟꯁꯤꯡ ꯀꯥꯡꯂꯨꯅ ꯈꯨꯝꯃꯛꯂꯝꯃꯤ, "ꯄꯥꯁꯄꯨꯗꯤ ꯇꯧꯔꯦ, ꯑꯗꯣ ꯃꯥꯔꯛꯁꯦ ꯋꯥꯡꯅ ꯑꯃꯠꯇ ꯐꯪꯗꯦ. ꯑꯗꯣ ꯍꯤꯟꯗꯤ ꯁꯕꯖꯦꯛꯇꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯃꯍꯥꯛꯅ ꯃꯥꯔꯛ ꯑꯗꯣ ꯏꯋꯥꯡ ꯋꯥꯡꯅ ꯍꯦꯛ ꯐꯪꯏ. ꯑꯃꯔꯣꯝꯗ ꯍꯤꯟꯗꯤ ꯇꯝꯒꯦꯅ ꯇꯝꯂꯕꯗ ꯃꯊꯪ ꯆꯍꯤ ꯐꯥꯎꯕ ꯃꯉꯥꯏ. ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯥꯔꯤꯕꯁꯤ ꯀ꯭ꯂꯥꯁ 7ꯅꯤꯗꯣ. ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗꯗꯤ ꯑꯇꯩ ꯁꯕꯖꯦꯛ ꯑꯗꯣ ꯃꯥꯔꯛ ꯑꯗꯨ ꯈꯔ ꯋꯥꯡꯅ ꯐꯪꯅꯕ ꯀꯅꯥꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯑꯃꯠꯇ ꯊꯤꯕꯤꯌꯨ." ꯁꯥꯃꯩꯔꯥꯡꯅ, "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ. ꯐꯦꯜꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ. ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯃꯁꯥꯅ ꯍꯩꯅꯖꯕ ꯁꯕꯖꯦꯛ ꯑꯃꯗꯤ ꯂꯩꯔꯤꯗꯅ." ꯁꯥꯃꯩꯔꯥꯡꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯅꯥꯀꯜꯗ ꯆꯥꯛ ꯆꯥꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯂꯒ, "ꯏꯆꯥ ꯑꯁꯤꯗꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ. ꯕꯕꯥꯅ ꯏꯆꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯑꯃꯁꯨ ꯌꯥꯝꯅ ꯊꯨꯅ ꯊꯤꯔꯗꯕꯅꯤ. ꯁꯦ, ꯆꯥꯛꯁꯤ ꯑꯗꯨꯝ ꯐꯖꯅ ꯆꯥꯊꯣꯛꯎ." ꯃꯕꯣꯛꯅ ꯑꯃꯨꯛ, "ꯆꯥꯊꯣꯛꯑꯣ ꯏꯁꯨꯁꯤꯗꯤ." ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯃꯩꯔꯥꯡꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯍꯦ, ꯌꯦꯡꯉꯨꯍꯩ, ꯏꯃꯥꯅꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ. ꯅꯍꯥꯟ ꯑꯗꯣ ꯏꯃꯥꯅ ꯄꯥꯟꯖꯤ ꯍꯔꯤꯗꯥꯁꯇ ꯅꯪꯒ ꯂꯥꯟꯁꯤꯟ ꯀꯥꯡꯂꯨꯒꯒꯤ ꯀꯨꯊꯤ ꯑꯗꯣ ꯄꯨꯔꯒ ꯌꯦꯡꯂꯨꯕꯅꯤ. ꯑꯗ ꯄꯥꯟꯖꯤꯅ ꯅꯈꯣꯏ ꯑꯅꯤꯃꯛꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯗꯁꯥ ꯌꯥꯝꯅ ꯄꯥꯡꯗꯦ. ꯃꯩꯔꯝ ꯄꯥꯡꯕꯁꯤꯅ ꯀꯥꯜ ꯃꯤꯇ꯭ꯔꯨꯅꯤ. ꯐꯝꯕꯅ ꯇꯣꯛꯄꯗ ꯐꯝꯃꯤ ꯍꯥꯏ. ꯊꯋꯥꯟ ꯃꯤꯆꯥꯛꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯦ. ꯑꯗꯨꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ. ꯄꯛꯅꯗꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛ ꯈꯣꯠꯄꯁꯨ ꯇꯧꯒꯅꯨ. ꯃꯔꯨ ꯑꯣꯏꯅ ꯊꯥ ꯑꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯕ꯭ꯔꯍꯃꯟ ꯑꯃ ꯇꯧꯔꯒ ꯁꯨꯃꯥꯡ ꯂꯥ ꯑꯃꯨꯛꯇ ꯇꯥꯊꯣꯛꯅꯕ ꯇꯧ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯣ. ꯅꯠꯇꯦ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯏꯆꯥ ꯁꯥ, ꯌꯦꯡꯉꯨꯍꯩ, ꯏꯃꯥꯗꯤ ꯄꯟꯊꯕ ꯄꯥꯝꯗ꯭ꯔꯦ. ꯌꯦꯡꯉꯨ, ꯉꯁꯤꯃꯛꯁꯨ ꯃꯤꯇꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯃꯛ ꯑꯗꯣ ꯍꯦꯛ ꯇꯥꯔꯨꯕꯗ
Imari Panjina Hirak Libo from Singado, Atu with a Pangtok Haningido, Samairang Mamada, Ima, Yam the Luna Sukhanzi Lunusi, Panjina Hirak putting Magloina Sumla the Karam Taugunini, Masida Mamana, Ibungo, Adum the tin like it but house Hadaba Taugunu, Amarum the Panjina Hirak Singasi, Patava Hirak Padio Kak Yam the Sumbaniko, Lansing Gangluna Amuk Makha Tarak Lami, Paresima. Sumaina taurasi ngasi yumje kaisani dana aduna handak lakliba thangja sida oina lai adu khoiram thuklasi ai hayeng mak langkhai phawwa selaga lai sangado posang sejang singado ai laije rogi ima manem bok na amuk phare hayeng adu nang mehak hek sathuk luroko aduga yengu hai lai sangjaga da sangong gadine imana mangjauna na nang khura kaberi de hai khrage Lansing Gangluna, Hoima, Samairang na amuk Lansing Gangluda. Ado, nang buhaying natanda adong magsat pa yadoribra. Lansing Gangluna. Ay ngehak saluragi, kasukoy roida. Samairang na. Pare ado. Iyang uhay, paisado upo do yawani. Kaya no, nang nadarkar laibado. Ado maghayeng lawdo. Ay su hayeng di mi kara hauraga kulgi yung tongkuding sangnaga. Soy kumasat kadabalay. Lansing Gangluna. Ado, yari ba makai katna sena ba yawdo na ba? Sangtay na ba khot na biyu ko? Wathok si sumsaw thurak labadi. Ay diyam na kisay. Samairang na. Kasyo hensin na kaluno daw. Kugi miyamas na lingjel sa manarabada. Makoy na kariso tawbang amoy. Tanja si da penu na mamada. Ima, nang hayang lagi po sa ilaybasat pa do, ay sulaki. Lansing Gangluna. Yumda ado magbubok alay minaramu da, ibihima. Penuna, hoy, lehauragi. Ado, ay kudang gari masama laybira uko. Lansing Gangluna. Ko na oy na layra sida na ibihima. Hayang di lagi po sa ilaybasat pa ni. Masida mabok na hayrak lami. Laybira u. Isugi apa amado hek. Mapas samairang na nukmi tauraga. Ay ibihima po sina maruni ko. Mama Lansing Gangluna. Ado, kay masulay ro ukay Penuna, angang masu. Asum na makoy na sako madu da sanari ba wari singado. Selong bagi nupiya panbina. Nga saydigi lumagalot na tari mani. Sak sabado loy ra ba matong. Makoy syutum na nabasang nakri. Penudi maboka oy na tuminara ni hayo. Maboka makoy anisu. Kada sangkri. Apan bisu among makoy gikatam na laami. Selong basu makoy gikado da famlaglayami. Selong na mahaki nupi na sangak pato ubada. Kari wari sanawya. Apan bina. Ho nang ginayama pradhan si yam na tanda mami oy basa nida. Selong ba na? Nati. Ado po kayo ragi. Wado mayek singamuk na tamud na. Apan bina. Ho hayeng si. Asoy sanga komasa tori mali. Yung kuding sang laga. Selong ba uhay ado taba da masado yam na sauning ba amagaloy na hayrak lami. Manawa man na mayama da. Kari lisasat kani. Karamba tawgalon bewar ut kani haybado. Ay sukang. Ado po mahang na tawoy ba sidi. Tasing na ay busing na ba ni? Matang siyaw ra ba di? Ay hat pa pakaw bang amlani? Apan bina, as kariwano da, hat pa kot pa kayo di pangano da. Imong si, awaf na tagani. Ado gi saruk ato po upaya mayeng na loy ri. Selhong ba na? Upay layroy apan bi. Ay ko'y tamo gidi mana buning krabari. Kayrong da hongloy da ba ni? Hat pa natin na ato palang bilay di. Apan bina, pari, nang napangtok ning batabag ato, pangtok lo. Ado boy ko sinaroy da ba moongda? Selong ba na? Ado ni, ay nga sayagi kalibasi. Kanadi, hayeng si ay emilegi desatki. Yam labas simpamama, imang nataribasi. Liyam na mangan kiba yaba na tini. Asi hayraga marawlay na noklami. Ado ga among makatay. Ado ngay ko. Atay di kari-kari hay na batari. Apan bina. Atay di kasyut hudok pa hay na hawde da. Noy tay mado. Hayang lagi po sa ilay baset ka ni Haybra. Kay nun so hay na hawi. Ada kari maranggi lai koiram daw riba no Haybado. Kay daw bagi no Haybado di ay sukang di. Suam da ibong mo nagkaurap ta na. Masak amok bizaraga layro rabani. Sa kum nangihak amok ay na amok hanadlo na sang silaga tabada. Ado may na hay na ramba. Ado nayamas soy komasat ni taw riba si. Lai na lobos sumloy ko. Silhong mana. Tausen o tausen. Asum henjilak labadi. Ma yamadi haydo no yeng no laygada banati. Hatok patawa nini. Apan mina, paresi, kitok piro. Numidang si na mina taki batari. Potana ba tawbiro si, matam siyo tiyangi.
Silong bana. Adu ngai khoni. Nasanu paten jingdi. Tum horabra. Apan bina. Saksa tok laga tum khibada ngairi. Mathangi numitni. Lansin ganglu khuladudagi khara setlaga laiba. Lamkhai kaithel da lagi posedu laiba setlami. Mapuroiba samairang mi kharaga loinana. Paikhala kaduriyo project amadi. Sagaduriba da masina. Wahela kaduriyo mangjaba singado. Khuladagi yom thong khuding sang sangduna wari saduna. Khulgi miya madu mahangna ba phasina tahalami. Amadi miya maduna su project asi. Ai khoi yaningdi. Masigi mayokta ai khoi amato oina sapsana lepni hayana. Masa masagi ayabaga loinana. Pradhan samairangna purakliba siyaduda. Soi tawrami. Nakala maromda Silong basu MLA gi mayumda sattana. MLA aduga maga su yamna kupna wari sanari. MLA nodiya sana hairi. Nangi nayama pradhan adugi wakhala sikarino. Magi su matik sana siyar piragi haira fawu mahang yaraba. Silong bana. Ay su yamna kanba mongda haira bani. Paikala kaduriyo project asigi mayokta. Laibagi mawta. Tumina adumak laibiro haira. Adu mahaki manada hapi. Ngasi su mahangna khulasi yumthong puting sang na soy yamna khomawriba. Kholgi miyam puma su mahaki maikayde loyam laikri. Aidi isawa ma lakadra haina fawu khallabani. Nodiya san sora ma sangna holaga makha taraklami. Silong ba. Nangi na yama pradansi. Hatokrasi. Masinatnu pai laitri. Silong ba nukumai. Aidi wafamadudi. Ngasaidigi aikoi MLA sayakta. Haubu haudok saninglabani. Aduda isamaki hek pukminaba iyamba fawba khatpa haibasi. Wahai asi hairuraga. MLA na kari hayakadabano khanmadagi. Kangthokpa ngamdana lairibani. MLA nodiya sana nukmi tawraga. Sabas adunidana. Nangsu khaluni. Aikhoigi project asidagi phangaduriba senphamado. Angang natini. Manabu siraba. Khulasigi miyamadu kibadagi. Maraina adumak toksakhragadam. Lamjingbinaba mama laibana. Mayamaduna thawna laijabagi wani. Mangal pirama thawmaya adu muthatlabadi miyamadusu amamba marak aduda adumak laija krasani selhong badu nokladuna makok yaudraba nungsana kayam kuina masingka pudokaduribano MLA nodiya sana phare adudi thabak asi athubida pangthokbasi hai yam haisingna kana su khangloidaba mongda pangthokadabani ko selhong bana adubu sayab yamna luba wafam amadi lairini MLA nodiya sana Hayuni, karama wafamno. Silong bana, ay koy na mabu khalabasu. Itay mana hingduna layabari. Kari sukana ba fangloi. Mga suay koy tasaw na silabi ihulda. Sapsa na siyan. Marama siya tasaw na sikrabasu. Mahang na ningjara mga alsingado. Mang fauna na ba itay masina mahusilaga. Soy na makikungang nga si miyam singa sigamanaraga. Tabak sa tarakani. Ado na sayam. Hatok patara ba di itay masuyaw na nupa nupi pun na hatok kadabani. MLA nodiya sana. Pareni. Nang nahaybasu. Animak ilosin krasi. Silong ba na makatarai. Masisi. Tanjayam na sari. Itay madulang kaydi lagi po sa ilayba sa tibani. Ngayhak layra ba di soy na halapatari. Aduna mahak na lakadaba lambiya dada. Hana ay koy ni ngayra ka mahaku parasi. Asigi matung tarak pa rin. Ay koy tasaw su mahagi mong pamoy gadriba mafamaduda. Makwong na tong na maray na laksiran. MLA nodiya sana. Silong bagi lengsum na makul aduna pop tharaga. Silong ba? Nang si ay asing umini. Ay gidamak ay koy gidamak nangi hek pukminariba na yama fawba. Losin kinaba wafam hogdorak pasi. Ay taseng na nang butag ini. Silong ba na? Ay na ngasi mirak karakaratin mangamsari basi. Sayab ki mapaldagi natrani. Masidabu sayab gidamak awa na tiba yaribro. MLA nodiya sana nuklaga. Silong ba? Pasay ni wahaydo. Aduga yengohay. Hauji kari tawgadabano haibado ay hairagi tu thangnaba kaasida chang angang khara masu laibani nakhoiga puna tawgadaba thabak singado ayik sing ay hairagi sangsi kaasida asumna MLA nodiya sana silong ba amari magi kutsabi angang singaduda samairang amasu magi nupi lansing lu makhoi ani ado mataw kuram na khatni haibagi matangda yamna kupna aron ba fum kaya masu tamlami mahang na hairami nakhoiga thabak ase pangthok matamda Namay namit ado kumudabani ko. Amadi, lansin ganglubu faraba matung. Mi panglas na daba. Singmangi ahang balampak adomda. Tuna pura gasat kadabani. Mahakinupi na mayumda halaktrabada. Pradhan samayrang na mahakinupi kungul soy na nilirakani. Matamatuda na koy na mabus pagadabani. Makoy anipun na faraba matung. Ay sumafumatuda soy na nilakani. Aduga ay ikut mag na makoy anibo khatkani.
ꯕꯥꯞ ꯇꯥꯔꯦꯗꯅ ꯁꯦꯜ ꯅꯊꯧ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ ꯁꯦꯜꯍꯣꯡꯕꯅ ꯂꯨꯆꯤꯡꯗꯨꯅ MLA ꯅꯣꯗꯤꯌꯥ ꯆꯥꯟꯒꯤ ꯈꯨꯠꯁꯥꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯣꯠꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯁꯨ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯕꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯕꯁ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯕꯁ ꯑꯗꯨꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯑꯋꯥꯊꯦꯜ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯆꯪꯈꯤꯒꯗꯕ ꯂꯩꯔꯛ ꯃꯇꯣꯜ ꯑꯗꯨ ꯌꯧꯔꯕꯗ ꯕꯁ ꯑꯗꯨ ꯈꯝꯂꯝꯃꯤ ꯑꯃꯗꯤ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯁꯨ ꯚꯔꯥ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯈꯨꯜꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯇꯥꯂꯛ ꯑꯣꯏꯕꯅꯤꯅ ꯃꯤꯁꯨ ꯏꯆꯠ ꯆꯠꯅꯔꯝꯗꯦ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯁꯨ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯃꯩꯔꯥꯡꯁꯨ ꯁꯣꯏ ꯈꯣꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯕꯗ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨ ꯑꯗꯨ ꯍꯜꯂꯛꯇꯕꯗꯨꯗ ꯈꯨꯜꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯐꯥꯎ ꯃꯍꯥꯛꯄꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯏ ꯈꯣꯝꯂꯨꯕꯒꯤ ꯆꯦ ꯑꯗꯨꯁꯨ ꯃꯁꯥꯗ ꯂꯣꯏꯅꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯁꯦꯜꯍꯣꯡꯕ ꯑꯃꯗꯤ MLAꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯣꯠꯂꯝꯕꯗꯨꯗꯒꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯒꯤ ꯃꯃꯥꯡꯗ ꯄꯨꯟꯅ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯐꯤꯅ ꯈꯨꯝꯖꯤꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨ ꯑꯗꯨ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯃꯗ ꯍꯥꯏꯕ ꯇꯧꯗꯅ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏꯔꯒ ꯃꯍꯥꯛꯄꯨ ꯆꯤꯡ ꯂꯝꯕꯤ ꯃꯤ ꯀꯌꯥ ꯊꯣꯏꯅ ꯆꯠꯅꯗꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯂꯥꯟꯁꯤꯟ ꯒꯥꯡꯂꯨꯅ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯂꯣꯠꯅ ꯎꯍꯧꯈꯤ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯁꯃꯩꯔꯥꯡꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯣꯝꯗꯁꯨ ꯁꯃꯩꯔꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯕꯨ ꯑꯣꯛꯄꯤꯌꯨꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯃꯩꯔꯥꯡꯅ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯁꯃꯩꯔꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯃꯩꯔꯥꯡꯅ ꯃꯈꯣꯏ ꯀꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯤꯡ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁꯃꯩꯔꯥꯡꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯈꯨꯜꯒꯤ ꯃꯤ ꯑꯇꯩꯁꯨ ꯄꯥꯎ ꯄꯤꯔꯣ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯦ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤ ꯁꯃꯩꯔꯥꯡꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯆꯤꯡ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯗꯨꯅ ꯆꯠꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯥꯝꯕ ꯂꯝꯕꯤ ꯑꯃꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯇꯥꯡ ꯑꯁꯤꯗ ꯁꯃꯩꯔꯥꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯦꯜꯍꯣꯡꯕꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯋꯥ ꯉꯥꯡꯉꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯋꯥ ꯍꯥꯏꯔꯨꯕꯗꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯈ꯭ꯔꯒꯅꯤ ꯈꯟ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯤꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯅꯠꯇꯦꯅꯤ ꯅꯪꯅꯤꯅꯤ ꯅꯈꯣꯡꯅ ꯊꯣꯡꯅ ꯅꯁꯥꯒꯤ ꯃꯣꯡꯐꯝꯗ ꯂꯥꯛꯆꯔꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ